ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯝꯂꯒ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯟꯅꯈ꯭ꯔꯦ꯫ ꯅꯤꯇꯤꯒ ꯃꯆꯦꯒ ꯁꯪꯒꯣꯏ ꯃꯆꯤꯗ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤ ꯑꯃ ꯑꯅꯤꯒ ꯑꯦꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯕꯗꯨ ꯇꯦꯔꯦꯁ ꯃꯊꯛꯇꯒꯤ ꯆꯨꯔꯨꯞ ꯃꯆꯩꯗꯨꯃ ꯆꯤꯡꯉꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯔꯥꯁ꯭ꯔꯤꯅ "ꯂꯩꯁꯥꯕꯤ ꯃꯌꯥꯝ, ꯑꯂꯨ ꯈꯦꯠꯄ ꯀꯥꯡꯕꯨꯗꯣ ꯀꯣꯔꯐꯨꯗ ꯑꯣꯏꯅ ꯍꯥꯞꯂꯁꯤꯀꯣ, ꯏꯁꯤꯡ ꯌꯥꯎꯕꯅꯦ, ꯑꯗꯨꯗ ꯍꯦꯛꯇ ꯊꯥꯗꯔꯣ꯫ ꯏꯅꯝꯃ, ꯍꯋꯥꯏ ꯊ꯭ꯔꯥꯛ ꯑꯈꯣꯛꯄꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ? ꯑꯗꯨꯅ ꯀꯣꯝꯄꯥꯛꯇ ꯁꯨꯝ ꯍꯥꯞꯄꯣ꯫ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ꯫ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯒ ꯑꯣꯏꯕꯅꯦ, ꯃꯇꯝꯁꯦ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯈꯣꯏꯅ ꯂꯥꯛꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯍꯌꯦꯡꯁꯨ ꯉꯟꯇꯥꯅ ꯂꯥꯛꯄ ꯀꯥꯎꯅꯨꯀꯣ꯫ ꯏꯁ, ꯏꯅꯝꯃ ꯍꯣꯏꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄꯕꯨ ꯀꯩꯗꯧꯕꯩ ꯂꯥꯛꯑꯣꯏꯗꯣꯏꯅꯣ? ꯂꯥꯛꯇꯣꯏꯅꯦ ꯉꯟꯇꯥꯅ꯫ ꯇꯣꯝꯕꯤ, ꯅꯪꯅ ꯁꯤꯡ ꯈꯦꯠꯂꯤꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯆꯦ, ꯂꯣꯏꯔꯅꯤꯌꯦ꯫ ꯑꯉꯥꯡꯁꯨ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ꯫ ꯄꯥꯕꯨꯡꯗ ꯇꯨꯝꯃꯝꯗꯥꯏꯒꯤ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯍꯧꯕꯅꯦ꯫ ꯃꯥꯒ ꯌꯦꯡꯉꯝꯕ ꯉꯝꯗ꯭ꯔꯦ ꯑꯩ꯫ ꯆꯦ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ꯫ ꯍꯪꯉꯣ꯫ ꯅꯈꯣꯏ ꯑꯥꯔꯕꯤꯁꯦ ꯇꯦꯔꯦꯁ ꯃꯊꯛꯇ ꯆꯨꯔꯨꯞ ꯊꯛꯏꯁꯦ ꯌꯨꯝꯒꯤ ꯃꯤ ꯑꯃꯠꯇꯅ ꯉꯥꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯀꯗꯥꯏ ꯊꯛꯏꯕ? ꯎꯕꯨ ꯎꯗꯦꯅꯦ꯫ ꯀꯅꯥꯝꯇ ꯃꯥꯕꯨ ꯌꯦꯡꯕꯒ ꯁꯪꯉꯝꯃꯣꯏ꯫ ꯅꯪꯅ ꯀꯔꯣꯝꯗ ꯎꯔꯝꯃꯤꯕ? ꯂꯩꯁꯥꯕꯤ ꯑꯃꯅ "ꯏꯅꯝꯃ, ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯊꯛꯇ ꯐꯠ ꯌꯦꯡꯈꯠꯂꯨꯕꯗ ꯎꯍꯧꯏ, ꯃꯥꯅ ꯃꯩꯈꯨ ꯀꯝꯊꯣꯛꯄꯗꯣ꯫ ꯀꯔꯤ ꯂꯩꯔꯖꯥꯠꯅꯣꯅꯦ? ꯇꯥꯃꯣꯗ ꯍꯥꯏꯗ ꯌꯥꯔꯔꯣꯏꯁꯤꯗꯤ꯫ ꯃꯁꯤ ꯉꯥꯡꯁꯦ ꯂꯝ ꯌꯥꯝ ꯍꯦꯟꯒꯗꯧꯔꯦ꯫ ꯏꯅꯝꯃ, ꯗꯥ ꯊꯣꯏꯕꯁꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯥꯕꯨ ꯌꯥꯝ ꯉꯥꯎꯖꯕ ꯑꯃ ꯂꯩ, ꯍꯟꯗꯛꯇꯁꯨ ꯍꯪꯉꯛꯏꯅꯦ꯫ ꯀꯅꯥꯅꯣ? ꯀꯩ ꯂꯝꯗꯒꯤꯅꯣ? ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯒꯦ? ꯊꯕꯛ ꯇꯧꯕ ꯇꯧꯗꯕꯒ ꯌꯦꯡꯉꯔꯣꯏ꯫ ꯑꯁꯦ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥ ꯄꯟꯕꯗ ꯂꯩꯗꯨꯅ ꯆꯦꯜꯂꯤꯅꯤ꯫ ꯅꯨꯄꯤ ꯂꯩꯇꯕꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯆꯦ, ꯋꯥꯔꯤ ꯑꯇꯣꯞꯄ ꯂꯩꯇ꯭ꯔꯕꯣ? ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯦ꯫ ꯐꯣꯟꯗ ꯄꯥꯕꯨꯡꯅꯅꯦ ꯅꯨꯄꯤꯒꯤ ꯋꯥ ꯍꯦꯛ ꯄꯜꯂꯨꯔꯕ ꯑꯗꯨꯝ ꯊꯝꯈ꯭ꯔꯅꯤ꯫ ꯈꯪꯅꯕ ꯂꯩꯔꯁꯨ ꯍꯥꯏꯔꯣꯅ ꯍꯥꯏꯔꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯑꯌꯥꯝꯕꯁꯨ ꯅꯨꯄꯤ ꯂꯣꯏ ꯊꯤꯅꯔꯕꯅꯤ꯫ ꯈꯨꯔꯥꯏꯗꯒꯤ ꯃꯨꯛꯁꯃꯤ ꯀꯧꯏ꯫ ꯃꯤꯡꯗꯣ ꯇꯥꯕꯗ ꯃꯁꯛ ꯀꯌꯥꯝ ꯐꯖꯔꯝꯗꯣꯏ ꯃꯥꯜꯂꯦ꯫ ꯑꯩ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯇꯨꯅ ꯍꯥꯏꯒꯦ꯫ ꯑꯩ ꯃꯌꯥꯝꯒꯤ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ, ꯂꯣꯟꯕꯤꯔꯨꯔꯣꯆꯣ꯫ ꯑꯁ, ꯆꯥꯛ ꯆꯥꯈꯤꯕ ꯇꯨꯝꯃꯝꯈꯤꯔꯣꯏꯗ꯫ ꯍꯣꯏꯗ, ꯍꯛꯆꯥꯡ ꯁꯥꯒꯠꯅꯕ ꯊꯛꯄꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯅꯨꯡꯁꯤꯠ ꯑꯏꯪꯕꯁꯨ ꯌꯥꯝ ꯁꯤꯠꯂꯦ꯫ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯒꯤ ꯋꯥꯗꯣ ꯇꯥꯃꯣꯒ ꯄꯥꯕꯨꯡꯒꯗꯁꯨ ꯍꯧꯗꯣꯛꯂꯗꯣꯏꯅꯤꯀꯣ꯫ ꯃꯥꯅ ꯗꯥ ꯊꯣꯏꯕꯗ ꯉꯥꯎꯖꯕꯒꯤ ꯆꯥꯡꯗꯤ ꯁ꯭ꯀꯨꯜꯁꯨ ꯃꯥꯅ ꯇꯝꯕꯗ ꯇꯝꯃꯤꯅꯤ, ꯂꯥꯏꯔꯤꯛꯁꯨ ꯍꯩꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯃꯠꯇ ꯌꯦꯡꯉꯔꯣꯏ꯫ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯃꯥꯅ ꯃꯐꯝ ꯆꯥꯅ ꯂꯩꯕꯗꯨꯅꯦ ꯄꯥꯝꯃꯤꯕ꯫ ꯏꯅꯝꯃꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯒꯤꯁꯨ ꯄꯥꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯎꯗꯕ ꯀꯨꯏꯔꯦ꯫ ꯁꯤꯗꯁꯨ ꯑꯥꯗꯁꯨ ꯆꯞ ꯃꯥꯟꯅꯩꯗ ꯑꯩꯒꯤꯗꯤ꯫ ꯅꯈꯣꯏꯁꯨ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡ, ꯑꯗꯨꯀꯥꯟꯗ ꯃꯤ ꯂꯣꯏ ꯇꯤꯟꯅꯕ ꯌꯥꯗꯣꯏꯅꯦ꯫ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛ ꯑꯣꯏꯒꯗꯣꯏꯗꯣ ꯀꯌꯥ ꯀꯩꯗꯧꯗꯦ꯫ ꯑꯩꯗꯤꯅꯦ ꯇꯣꯉꯥꯟꯅ ꯀꯣꯛ ꯆꯥꯒꯦꯅ ꯈꯜꯂꯤꯅꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯉꯥꯛꯇ ꯃꯉꯥꯅꯤ꯫ ꯌꯥꯝꯗꯦꯍꯦ ꯑꯗꯨꯗꯤ꯫ ꯏꯪꯈꯣꯜ ꯁꯔꯨꯛ ꯌꯦꯟꯅꯕꯗ ꯈꯨꯕꯥꯛꯇꯣ ꯑꯣꯟꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯇꯧꯒꯗꯣꯏꯔꯣ? ꯅꯪꯒꯤꯗꯨꯅ ꯃꯇꯥꯡ ꯑꯃ ꯑꯣꯏꯔꯦ, ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯔꯤꯡꯈꯩꯅꯦ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ꯫ ꯏꯅꯝꯃ,ꯅꯈꯣꯏꯒꯤ ꯅꯅꯥꯎꯄꯤꯁꯦ ꯑꯩꯈꯣꯏꯗꯤ ꯆꯦ ꯊꯣꯛꯑꯅꯤ꯫ ꯃꯥꯁꯨ ꯍꯣꯡꯕ ꯌꯥꯔꯅꯤꯅ꯫ ꯗꯥ ꯊꯣꯏꯕ ꯍꯣꯏꯒꯤ ꯕꯦꯆ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯥꯒꯤꯁꯨꯅꯦ ꯃꯊꯪ ꯍꯞꯇꯥꯗ ꯃꯪꯒꯣꯜ ꯀꯥꯕ ꯂꯥꯛꯑꯅꯤ꯫ ꯀꯨꯏꯅ ꯂꯩꯗꯧ ꯃꯥꯟꯗ꯭ꯔꯦꯗ꯫ ꯆꯥ ꯂꯣꯜꯂꯤꯕꯅꯤ ꯑꯃꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯤꯅꯤ ꯁ꯭ꯄꯨꯟ ꯀꯌꯥꯔꯛ ꯊꯥꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯁꯛꯇꯥ ꯃꯥꯅ ꯃꯃꯥꯟꯅꯕꯤꯅ ꯗꯥ ꯊꯣꯏꯕꯕꯨ ꯌꯥꯝ ꯈꯟꯕꯅꯤ ꯀꯥꯏꯅ꯫ ꯄꯨꯡꯗꯣꯟ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯈꯪꯗꯦꯕ꯫ ꯉꯁꯤꯁꯦ ꯑꯩꯅ ꯁꯥꯎꯔꯛꯇꯣꯏꯅꯤ꯫ ꯁꯥꯎꯔꯛꯇꯅ ꯀꯩꯝꯇ ꯇꯧꯕꯁꯨ ꯉꯝꯃꯣꯏ꯫ ꯆꯥ ꯆꯤꯅꯤ ꯍꯟꯖꯤꯟ ꯊꯥꯛꯆꯤꯟꯕ ꯅꯠꯇꯅ꯫ ꯕꯦꯝꯃ, ꯃꯃꯥ, ꯑꯩ ꯆꯥ ꯂꯣꯜꯂꯝꯕꯅꯤ ꯃꯌꯥꯝꯒꯤ꯫ ꯍꯩꯃꯥ, ꯏꯃꯧ ꯆꯥ ꯂꯣꯜꯂꯤꯔꯣ? ꯑꯩꯁꯨꯅꯦ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯎꯒꯦꯅꯦ꯫ ꯆꯤꯅꯤꯁꯦ ꯈꯔꯗꯤ ꯊꯨꯝꯃꯝꯗꯧ ꯃꯥꯜꯂꯦ꯫ ꯌꯥꯅꯤ, ꯑꯩ ꯍꯩꯖꯔꯝꯒꯦ꯫ ꯑꯊꯨꯝꯕꯗꯨꯅꯤꯅꯦ ꯑꯩꯅ ꯊꯛꯅꯤꯡꯉꯤꯁꯦ꯫ ꯈꯔ ꯊꯨꯅꯅꯦ ꯗꯥꯏꯕꯦꯇꯤꯁꯀ ꯅꯥꯔꯗꯤ ꯗꯣꯛꯇꯔ ꯑꯃ ꯃꯊꯧ ꯇꯥꯔꯛꯑꯅꯤ꯫ ꯑꯩꯒꯤꯗꯤ ꯋꯥꯕꯤꯗꯦ, ꯗꯣꯛꯇꯔꯁꯨ ꯏꯃꯧꯅ ꯑꯣꯏꯔꯦꯗꯣ꯫ ꯅꯥꯔꯒꯕꯨꯗꯤ ꯌꯦꯡꯅꯤ, ꯑꯗꯣ ꯌꯥꯔꯤꯡꯈꯩ ꯅꯥꯍꯟꯗꯅ ꯂꯩꯕꯅꯗꯤ ꯐꯕꯅꯤ꯫ ꯆꯍꯤ ꯌꯥꯝꯃꯛꯄꯅꯤꯅ ꯆꯥꯕꯁꯨ ꯀꯛꯄ ꯍꯧꯕ ꯌꯥꯔꯦ꯫ ꯑꯁ, ꯀꯛꯄꯁꯤꯗꯤꯅꯦ ꯑꯩ ꯉꯝꯗꯦ꯫ ꯈꯨꯗꯣꯟꯁꯤꯅ ꯈꯅꯥꯎꯗ ꯊꯤꯡꯖꯤꯜꯂꯒ ꯆꯥꯛꯁꯦ ꯁꯤ ꯌꯧꯔꯦ ꯀꯥꯏꯅ ꯍꯥꯏꯔꯒꯅꯦ ꯂꯦꯞꯄꯒꯤ ꯐꯤꯕꯝꯅꯤ꯫ ꯃꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ꯫ ꯅꯣꯛꯅꯅꯕꯅ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯑꯩ ꯆꯦꯗ ꯍꯥꯏꯔꯝꯒꯦ ꯆꯥꯕꯗꯣ ꯈꯔ ꯍꯟꯊꯍꯜꯂꯣꯅ, ꯅꯠꯇ꯭ꯔꯗꯤ ꯑꯅꯥꯕ ꯂꯥꯛꯄ ꯈꯪꯍꯧꯔꯣꯏ꯫ ꯀꯛꯃꯟꯗ꯭ꯔꯁꯨ ꯐꯠꯇꯤꯌꯦ꯫ ꯍꯣꯏꯗ, ꯊꯣꯏꯕꯒꯤ ꯏꯁꯨꯒ ꯌꯦꯡꯅꯤꯡꯂꯤꯅꯤ꯫ ꯅꯤꯇꯤ ꯋꯥꯈꯜꯗꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯗꯧꯅ꯫
Ngasi aina sauningdana ne hanagi thabak mafamda halo shodin haini ko. Bema cha ba thadawri ne. Mama wakhal ama lairo. Kaibo mama kaisu haide da. Nang tamuga inamaga sune hayeng antana lakani haihobro. Lakani haihobani angang macha jenbani na moila inga su pharak taraba. Wabani ne angang macha senabase. Aikhoi sune hansu se pi ingai makhut lengba hirakpa matangdo maada senabada awaba ma oiribani. Niti chado haiduna mamagi chado sida leizari. Makhoi gi amuk piruge hairo. Sum phambado nungsit aingbasu sitle kitang sagatnabana. Nangi chado thoibagi amata hairam. Kadai laikhrage ne madu angangdubo. Mamanabasu chatkre. Terrace ta leihobani. Ha. Enjang sembagi sangoida leibada mathakta yengkhatlubada ubani. Haujikti leiribra leitrabra khangdi. Imauna hairadi chumamani. Mathakta soidana leiramani. Ai karaga pirurage. Nangsu piramu. Mapandane mama sumayamgi marakta amug yawba lake. Hoy mama. Wari saba loiramdre. Heina do makha samtharami. Wa amata de hairude. Korfuga machi pungleng leng makhol thokhali. Tapna tawni nangbo. Soikibane je. Nupina sahum kan bahuna de ko. Ado aluni loirabani atay su loisile. Nakhoibu mit kaishu tawdribo ensang semba loidawa kyam watlige. Sekharna hairakpani Rashtrina loiragumbani hayingi khardi lairi. Sidi haying tawrasena hairamine ainasu. Loishinaba tawr ay thinbirage. Itaya cha thakadra ay lawthouge. Yarnida. Chak chasilaga cha thakpasimadi sukhai haitraide. Kadai aigi sarukto. Cha lange tawbaga mamta pakhatna lawrakpa khonjel duda glass do masu pakhatpoi kaiboi thadarami. Makhoi babong achauba mathakta lawne nakhoi bo. Ibe manawbi nakhoi bu tabro. Thoibase aina ko bata khidrene he. Ibe maniti icha thoiba kainom tawkhre. Nang amukta lawo icha bu kalaro. Tawfam khangda mitlu pirang duga loinana mathakta karakle. Ikai ikiga amatta khangde. Hipthaduna leiramliba magi khudang du paiduna mihul yengame. Thabak mapada manado amuk napsinduna tai. Dorenna magi sibu kari orajano nebema. Hana sumain tawbra haibasu khangde. Mana su haide. Niti peri peri hospital phawbada chatse. Injection ama kaplaba matungda gyan lakbra yengse. Aduga atopa tesu tawse. Thoibase kashuri tawroidaba natro. Magi mihol leiri kashu tawroi. Unconscious oibani kitang thorase. Imagi thoiba aina cha pibala amdradi ichadi wanamna thanta khangamgani ko. Aigi chana kanada kari lalubagino asumna tawrisibo. Mama adumain kapkan hospital da punaba tawsise. Ai thoibabu samdana thangthagi. Pabungna gari mamai leibiram. Tangai phadradi jaiga yithosu yithokse. Thoiba kanbana maruni. Hospital da duty puramba nurse doctor changduna mabu phajana yengbirami. Hida kaplapa matungdagi gyan lagle. Nakanda nitiga mamaga suphamduna thawai wana leirami. Raspber tapna. Mama, thoiba icha gyan tarabo. Sor khara phungat kiba khanghaude. Hanasu sumaina mumupudi toba. Ado ngasigi sumain di tawtre. Tang tamoga babunga sune doctor ga wari sani na thokiban. Natay maga lekay angang kharaga leihawi yumda. Yumda halase ay kasu tawtre. Ibema ay khoibo hanba yaradrane. Ngahak leitaba yaroi. Discharge tawninge haiduna tawba yaroi. Hospital gi formalities tawdradi nungairoi. Ay kasu tawtre. Ay ne makhoi anido kadayda leige nongti yongkigi. Hannanaba na hairase. Ay maphamsida ne icha tomba thamningde. Narasu yumda na jasan. Asumna mamadu thokre. Nitina. Mana juruk thaga khangjadaba mayam ama wahaline. Ado horin hairakanu ko. Aina pamdaba tawroina haikibani. Aduga ay leilena juruk ka thakpaneba. Nangna juruk tu jingsinbada ay kay phawramni khandabra. Ay sum hainakre. Hainabido aina thamgano na haikiba natro. Adugi wa kaygi ngakte. Test mayamgi report su yengkini. Hana su sumain tawbra. Nangna nasado nisana ngamhanaba hotnaba.
ꯑꯩꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯁꯨ ꯍꯩꯇ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯤ ꯆꯩ ꯆꯥꯅꯤ ꯐꯨꯕꯤꯔꯣꯅꯦꯍꯦ ꯃꯥꯅꯒ ꯑꯣꯏꯅ ꯆꯨꯔꯨꯞ ꯊꯛꯑꯒ ꯅꯁꯥꯗꯣ ꯁꯣꯜꯂꯦ ꯈꯜꯂꯗꯤ ꯀꯩꯒꯤ ꯊꯛꯏꯅꯣ ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯔꯨꯗꯕꯩꯅꯦꯕ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯨ ꯐꯪꯉꯣꯏ ꯁꯤꯖꯈꯤꯕꯅ ꯐꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯗ꯭ꯔꯦ ꯀꯩꯝꯇ ꯆꯪꯗ꯭ꯔꯦ ꯉꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯑꯅꯥꯕꯒ ꯂꯣꯏ ꯐꯨꯅꯤꯀꯣ ꯑꯩ ꯍꯧꯒꯠꯀꯦꯁꯦ ꯀꯣꯛꯁꯦ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯏ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯝꯇ ꯂꯩꯇꯦ ꯍꯤꯞꯇꯧꯗꯣ ꯑꯗꯨꯝ ꯍꯤꯞꯄꯣ ꯗꯣꯛꯇꯔꯅꯤꯗꯩꯅꯦ ꯅꯪꯕꯣ ꯑꯩꯅ ꯅꯥꯔꯤꯁꯦ ꯌꯦꯡꯗꯈꯩ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯤꯗꯥꯛꯇꯣ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯗꯨꯒ ꯇꯦꯁꯁꯨ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯅꯪꯒꯤ ꯃꯤꯍꯨꯜ ꯌꯦꯡꯉꯤꯗꯣ ꯑꯩꯅꯅꯤ ꯃꯤꯍꯨꯜ ꯈꯛꯇ ꯌꯦꯡꯕ ꯇꯦꯁꯀꯤ ꯔꯤꯖꯜ ꯃꯌꯥꯝꯗꯨꯒ ꯌꯦꯡꯈꯤꯅꯤꯌꯦ ꯆꯨꯔꯨꯞ ꯑꯃꯨꯛ ꯍꯟꯅ ꯊꯛꯄ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯪ ꯎꯒꯗ꯭ꯔꯣ ꯄꯨꯂꯞ ꯁꯦꯝꯃꯤꯟꯅꯁꯦ ꯍꯥꯏꯕ꯭ꯔꯥ ꯄꯨꯂꯞ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯕ꯭ꯔꯥ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ ꯍꯤꯡꯃꯤꯟꯅꯕ ꯕꯦꯝꯃ ꯍꯟꯅꯕꯒꯤꯗꯣ ꯌꯥꯅꯕ ꯍꯥꯏꯅꯗꯣꯏ ꯇꯧꯍꯧꯔꯦꯅꯦꯍꯦ ꯃꯃꯥ ꯏꯔꯥꯡ ꯐꯕꯤ ꯃꯃꯥꯅꯤ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯈ꯭ꯔꯕ ꯈꯤꯇꯪ ꯇꯧꯕꯒ ꯏꯕꯦꯝꯃꯗꯤ ꯗꯣꯛꯇꯔꯅꯤ ꯃꯥꯅ ꯈꯔ ꯁꯦꯟꯅꯍꯟꯁꯤ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯅꯔꯁ ꯑꯣꯏꯅꯕꯨ ꯎꯔꯨꯔꯕ꯭ꯔꯥ ꯈꯪꯗꯦ ꯔꯥꯁ꯭ꯔꯤꯅ ꯇꯣꯝꯕꯤ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦꯁꯨ ꯄꯣꯊꯥꯔꯨꯔꯣ ꯍꯌꯦꯡꯁꯨ ꯉꯟꯇꯥ ꯍꯧꯒꯠꯇꯕ ꯌꯥꯔꯣꯏ ꯊꯣꯏꯕꯁꯦ ꯑꯩꯅ ꯑꯃꯨꯛ ꯅꯇꯩꯒ ꯁꯦꯟꯅꯍꯧꯔꯒꯦ ꯏꯇꯩꯃ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯌꯥꯔꯅꯤ ꯅꯪꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯅꯊꯟꯇ ꯊꯥꯗꯣꯛꯀꯗꯕ ꯅꯠꯇꯦꯅꯦ ꯑꯇꯣꯞꯄꯗꯤ ꯀꯩ ꯍꯥꯏꯔꯛꯄ ꯗꯣꯛꯇꯔꯈꯩꯅ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟ ꯈꯔ ꯅꯦꯝꯃꯦ ꯋꯥꯈꯜ ꯈꯟꯕ ꯍꯦꯟꯕꯒꯤꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯆꯥꯕꯁꯨ ꯆꯥꯡ ꯅꯥꯏꯔꯝꯃꯣꯏ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗꯨꯅꯤ ꯆꯨꯔꯨꯞ ꯊꯛꯄꯁꯨ ꯎꯔꯝꯃꯦꯅ ꯏꯃꯥꯒꯤ ꯊꯣꯏꯕ ꯅꯪꯕꯨ ꯆꯨꯔꯨꯞꯀ ꯊꯛꯑꯕꯣ ꯃꯃꯥ ꯑꯩꯕꯨ ꯆꯨꯔꯨꯞ ꯊꯛꯄ ꯎꯕ꯭ꯔꯣ ꯊꯛꯇꯦꯗ ꯀꯥꯏꯗꯩ ꯋꯥꯅꯣꯗ ꯏꯕꯦꯝꯃ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯝꯅꯤ ꯑꯩ ꯅꯪꯒꯤ ꯋꯥ ꯊꯥꯖꯗ꯭ꯔꯦꯀꯣ ꯑꯁ ꯄꯥꯕꯨꯡꯗ ꯇꯝꯃꯨꯅꯨꯀꯣ ꯊꯣꯏꯕ ꯑꯗꯨꯗꯤ ꯐꯠꯇꯦꯀꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯕ ꯃꯤꯁꯛꯅꯤ ꯑꯁꯨꯝ ꯇꯧꯔꯝꯒꯅꯤꯗꯤ ꯈꯜꯂꯨꯗꯦ ꯏꯇꯩꯃ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯔꯣꯁꯦ ꯄꯨꯡ ꯈꯔꯗꯤ ꯇꯨꯝꯕ ꯌꯥꯈꯤꯅꯤ ꯇꯨꯝꯕ ꯋꯥꯠꯄꯁꯦ ꯍꯛꯆꯥꯡ ꯁꯣꯛꯍꯟꯕꯒꯤ ꯃꯆꯥꯛ ꯑꯃꯅꯤ ꯏꯕꯦꯝꯃ ꯅꯤꯇꯤꯌꯦ ꯃꯃꯥ ꯀꯩ ꯍꯥꯏꯒꯦ ꯃꯥꯒꯤꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯔꯣꯏꯀꯣ ꯑꯩ ꯃꯁꯤꯗ ꯈꯟꯕꯗꯅꯦ ꯏꯁꯥꯒꯤ ꯑꯅꯥꯕ ꯑꯃ ꯑꯣꯏꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯤꯕꯅꯤ ꯔꯥꯖꯕꯤꯔꯅ ꯑꯣꯏꯅ ꯑꯣ ꯃꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯏꯇꯩꯃ ꯑꯉꯥꯡ ꯃꯌꯥꯝꯗꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕꯣ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯍꯜꯍꯟꯈ꯭ꯔꯦ ꯏꯅꯦ ꯁꯈꯤꯗꯤ ꯅꯈꯣꯏ ꯂꯥꯛꯄ ꯐꯥꯎ ꯉꯥꯏꯔꯝꯃꯤ ꯑꯗꯨꯒ ꯊꯦꯡꯉꯦꯅ ꯍꯟꯈ꯭ꯔꯦ ꯑꯩꯅ ꯃꯌꯥꯝꯁꯦ ꯂꯣꯏ ꯋꯥꯍꯜꯂꯕꯅꯤ ꯍꯥꯏ ꯅꯥꯕꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ ꯑꯩꯗꯤ ꯅꯪꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯣ ꯏꯁꯥꯁꯦ ꯇꯨ ꯆꯨꯡꯉꯤꯕꯅꯤ ꯃꯃꯥ ꯑꯩ ꯍꯧꯖꯤꯛ ꯀꯩꯝꯇ ꯇꯧꯗ꯭ꯔꯦꯕ ꯏꯇꯩꯃ ꯅꯅꯥꯎ ꯀꯩꯝꯇ ꯇꯧꯗ꯭ꯔꯦ ꯄꯣꯊꯥꯕꯤꯔꯨꯔꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯨꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨꯅꯦ ꯀꯥ ꯐꯥꯎꯕ ꯂꯥꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯅꯝꯕꯔꯗ ꯅꯠꯇ꯭ꯔꯒ ꯅꯈꯣꯏ ꯇꯥꯃꯣꯒꯤꯗ ꯀꯣꯜ ꯇꯧꯔꯛꯎꯀꯣ ꯍꯣꯏ ꯌꯥꯏ ꯑꯗꯣ ꯐꯣꯟꯁꯦ ꯄꯥꯏꯗꯤ ꯄꯥꯏꯔꯛꯀꯗ꯭ꯔꯣ ꯃꯝꯇꯥꯅ ꯐꯣꯟꯗꯣ ꯏꯕꯦꯝꯃ ꯇꯣꯝꯕꯤꯗ ꯍꯦꯛ ꯄꯥꯏꯍꯜꯂꯨ ꯃꯥꯅ ꯗꯣꯛꯇꯔ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨꯅꯦ ꯄꯥꯏꯈꯠꯄꯒꯅꯦ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯅꯅꯕ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯇꯧꯔꯒꯦ ꯏꯕꯦꯝꯃ ꯅꯈꯣꯏ ꯄꯣꯊꯥꯅꯕ ꯇꯧꯔꯨꯔꯣꯀꯣ ꯌꯥꯝꯁꯨ ꯋꯥꯕꯤꯔꯦ ꯀꯩꯁꯨ ꯋꯥꯗꯦꯗ ꯃꯃꯥ ꯏꯇꯩꯃ ꯅꯨꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩ ꯐꯣꯟ ꯇꯧꯔꯛꯀꯦꯀꯣ ꯄꯥꯏꯔꯛꯇꯕꯗꯤ ꯇꯧꯒꯅꯨ ꯄꯥꯏꯔꯛꯀꯅꯤꯗ ꯀꯩꯗꯧꯕꯩ ꯄꯥꯏꯔꯣꯏꯗꯣꯏꯅꯣ ꯄꯣꯊꯥꯕ ꯆꯪꯅꯈ꯭ꯔꯦ ꯃꯌꯥꯝꯗꯣ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯤꯔꯥ ꯆꯥꯛ ꯍꯦꯟꯅ ꯆꯥꯁꯤꯟꯈꯤꯕꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯔꯥ ꯑꯃꯗꯤ ꯇꯧꯔꯦ ꯁꯦꯈꯔꯅ ꯇꯣꯝꯕꯤ ꯅꯪꯕꯨ ꯑꯗꯨꯗ ꯇꯨꯝꯗꯣꯏꯗꯣ ꯌꯥꯗꯣꯏꯔꯣ ꯌꯥꯅꯤꯌꯦ ꯏꯇꯩ ꯑꯩ ꯁꯤꯗ ꯁꯨꯝ ꯇꯨꯝꯃꯒꯦ ꯏꯪꯉꯤꯅꯦ ꯅꯪꯕꯣ ꯅꯆꯦꯒ ꯇꯨꯝꯕꯅꯗꯤ ꯐꯅꯤꯗ ꯑꯩꯕꯨꯗꯤ ꯊꯣꯏꯕ ꯁꯪꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯃꯨꯅꯤ ꯏꯇꯩ ꯆꯪꯉꯨ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯇꯨꯝꯃꯨꯔꯣ ꯇꯜꯂꯤ ꯍꯥꯏꯕꯁꯨ ꯌꯥꯗ ꯁꯥꯎꯏ ꯍꯥꯏꯕꯁꯨ ꯎꯠꯄ ꯌꯥꯗ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯇꯨꯝꯕ ꯆꯪꯂꯝꯃꯤ ꯑꯃꯁꯨ ꯍꯥꯟꯅꯗꯒꯤ ꯃꯃꯤꯠ ꯁꯤꯡꯂꯒ ꯂꯩꯕꯅꯤ ꯃꯌꯥꯝꯕ ꯇꯨꯝꯕ ꯆꯪꯉꯛꯄꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯀꯨꯗꯒꯤ ꯍꯦꯟꯅ ꯁꯤꯡꯈ꯭ꯔꯦ ꯊꯣꯏꯕ ꯇꯨꯝꯃꯨꯗ ꯅꯁꯥꯁꯨ ꯉꯝꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯧꯒꯠꯄ ꯃꯇꯝ ꯑꯣꯏꯔꯅꯤ ꯇꯨꯝꯃꯕꯅꯤ ꯇꯥꯃꯣꯅ ꯀꯧꯔꯛꯄꯗ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯛꯑꯦ ꯍꯣ ꯇꯨꯝꯃꯨ ꯀꯧꯔꯛꯑꯔꯣꯏ ꯑꯣꯏꯗ ꯑꯃꯨꯛ ꯆꯦꯞ ꯌꯦꯠꯇ ꯑꯃꯨꯛ ꯆꯦꯞ ꯑꯃꯨꯛ ꯂꯣꯡ ꯑꯃꯨꯛ ꯎꯞꯁꯤꯟ ꯇꯧꯔꯝꯕꯗꯨ ꯐꯤꯕꯝ ꯑꯃꯗꯒꯤ ꯍꯣꯡꯈꯤꯗ꯭ꯔꯦ ꯅꯥꯀꯟꯗ ꯃꯌꯥꯝꯕ ꯅꯥꯈꯣꯔꯛꯄꯗꯨ ꯇꯥꯕꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯁꯣꯏ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯅ ꯍꯣꯏꯟꯀꯤ ꯇꯨꯝꯃꯤꯖꯥꯠꯂꯣ ꯇꯥꯃꯣꯒꯤꯁꯦ ꯉꯁꯤꯗꯤ ꯏꯟꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦ ꯅꯥꯈꯣꯛꯄꯗꯤ ꯐꯈ꯭ꯔꯦ ꯌꯥꯎꯍꯟꯈ꯭ꯔꯦꯅꯦ ꯑꯩꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯏꯇꯩꯃꯒꯤ ꯅꯝꯕꯔꯗ ꯇꯦꯛꯁ ꯑꯣꯏꯅ ꯊꯥꯖꯤꯟꯁꯤꯔꯥ ꯇꯨꯝꯕ ꯌꯥꯗꯦꯗ ꯑꯁ
ꯅꯧꯅ ꯂꯧꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯗꯨꯗꯩ ꯊꯥꯖꯤꯟꯒꯤ ꯃꯁꯤꯗꯤ ꯃꯌꯥꯝꯕꯗ ꯐꯠ ꯑꯃꯨꯛ ꯌꯦꯡꯉꯤ ꯐꯣꯟꯒꯤ ꯕ꯭ꯔꯥꯏꯠꯅꯦꯁ ꯂꯩꯊꯗꯨꯅ ꯇꯦꯛꯁ ꯊꯥꯖꯤꯜꯂꯤ ꯌꯥꯔꯣꯏꯕꯤ ꯑꯁꯣꯝꯗ ꯑꯃꯗꯨꯁꯨ SMS ꯂꯥꯛꯄꯗꯨ ꯎꯕꯗ ꯐꯣꯟ ꯔꯤꯡꯇꯣꯟꯒ ꯂꯣꯏꯅ ꯁꯥꯏꯂꯦꯟ ꯃꯣꯗꯇ ꯊꯝꯖꯤꯟꯈ꯭ꯔꯦ SMS ꯍꯜꯂꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯩꯗꯧꯔꯦ ꯍꯥꯏꯌꯨ ꯍꯜꯂꯛꯀꯅꯤ ꯈꯟꯅ ꯊꯥꯈꯤꯕ SMSꯅꯤ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄꯗ ꯊꯣꯏꯗꯣꯛꯅ ꯉꯛꯄ ꯐꯥꯎꯔꯝꯗꯦ ꯃꯈꯥ ꯇꯥꯁꯤꯜꯂꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯁ꯭ꯂꯤꯄꯤꯡ ꯄꯤꯜꯁꯀ ꯂꯩꯕ꯭ꯔꯣ ꯂꯩꯔꯗꯤ ꯑꯝꯇ ꯄꯤꯌꯨ ꯐ꯭ꯔꯤꯗ ꯌꯥꯒꯗ꯭ꯔꯣ ꯁ꯭ꯂꯤꯄꯤꯡ ꯄꯤꯜꯁ ꯆꯥꯒꯅꯣ ꯐꯠꯇꯤꯌꯦ ꯇꯨꯝꯕ ꯌꯥꯗꯕꯩ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯌꯥꯝ ꯂꯤꯛꯏꯗꯣ ꯀꯩꯒꯤꯅꯣ ꯗꯣꯛꯇꯔꯅꯕꯨ ꯍꯣ ꯑꯩꯁꯨ ꯑꯣꯖꯥꯅꯤ ꯑꯣꯖꯥꯒꯤ ꯈꯔ ꯌꯦꯡꯅꯁꯤ ꯍꯩꯃꯥ ꯑꯩ ꯍꯤꯗꯥꯛ ꯄꯨꯔꯒ ꯀꯣꯏꯆꯠ ꯆꯠꯇꯤꯌꯦ ꯑꯗꯣ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯒꯨꯂꯤ ꯆꯥꯕꯗꯣ ꯐꯠꯇꯤꯌꯦ ꯐꯠꯇꯦ ꯈꯪꯕꯗꯣ ꯀꯃꯥꯏꯅ ꯄꯤꯖꯗꯣꯏꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯛꯁꯜꯂꯛꯏ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣ ꯐꯠꯇꯦ ꯍꯥꯏꯔꯒ ꯅꯣꯛꯂꯛꯏꯗꯤ ꯁꯨꯝ ꯄꯤꯖꯅꯤꯡꯗꯕ ꯎꯕꯗ ꯅꯣꯛꯂꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯐꯠꯇꯦ ꯍꯥꯏꯔꯗꯤ ꯆꯥꯔꯣꯏ ꯑꯗꯨꯗꯤ ꯇꯨꯝꯕ ꯊꯦꯝꯃꯨ ꯅꯥꯀꯟꯗ ꯍꯤꯞꯄꯤꯕ ꯃꯌꯥꯝꯕꯗ ꯐꯠ ꯌꯦꯡꯉꯤ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯌꯥꯝ ꯃꯨꯠ ꯅꯨꯡꯉꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯇꯨꯝꯒꯟꯕ ꯇꯥꯃꯣ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯅ ꯇꯨꯝꯃꯨꯀꯣ ꯅꯅꯥꯎꯗꯤ ꯇꯨꯝꯃꯔꯣꯏꯌꯦ ꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄꯗꯨꯗ ꯅꯨꯄꯤꯅ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯏ ꯇꯨꯝꯃꯕꯣ ꯅꯪꯕꯣ ꯇꯨꯝꯍꯟꯅꯤꯡꯗ꯭ꯔꯤꯔꯕ ꯇꯨꯝꯗꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯑꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯍꯣꯏꯗ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯦ ꯇꯨꯝꯗꯤꯌꯦ ꯇꯨꯝꯗꯕꯤ ꯑꯃꯨꯛ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯋꯥꯟꯊ ꯂꯩꯔꯝꯃꯗꯤꯅ ꯄꯥꯈꯠꯄꯩꯅꯤ ꯄꯥꯈꯠꯄ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯄꯥꯈꯠꯀꯅꯨ ꯄꯥꯈꯠꯇꯦ ꯑꯣ ꯄꯥꯈꯠꯇꯦꯕ ꯍꯣꯏꯗ ꯀꯩꯗꯧꯕꯩ ꯄꯥꯈꯠꯇꯣꯏꯅꯣꯗ ꯇꯨꯝꯃꯣ ꯊꯦꯡꯉꯤ ꯗꯣꯛꯇꯔꯁꯨ ꯅꯥꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯑꯌꯥ ꯁꯥꯎꯔꯕꯣ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯇꯨꯝꯃꯣ ꯍꯥꯏꯕꯁꯦ ꯁꯥꯎꯋꯦ ꯍꯥꯏꯅꯕ꯭ꯔꯣ ꯉꯁꯤ ꯈꯪꯖꯤꯜꯂꯤ ꯄꯥꯈꯠꯂꯝꯗ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯍꯪꯉꯝꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯁꯨ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯀꯩꯗꯧꯕꯩ ꯄꯥꯈꯠꯂꯣꯏꯗꯣꯏꯅꯣ ꯍꯪꯒꯦ ꯇꯧꯔꯝꯕꯅꯤ ꯑꯃꯨꯛ ꯀꯛꯊꯠꯂꯤ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯈꯟꯖꯤꯟꯅꯕ ꯋꯥꯈꯜꯗꯨꯒ ꯂꯣꯏꯅꯅ ꯍꯥꯟꯅꯒꯤ SMSꯇꯣ ꯑꯃꯨꯛ ꯄꯥꯔꯝꯃꯤ ꯌꯥꯔꯣꯏꯕꯤ ꯇꯨꯝꯃꯕꯣ ꯗꯣꯛꯇꯔꯁꯨ ꯅꯥꯅꯤ ꯍꯥꯏꯕꯩ ꯄꯥꯈꯠꯂꯤꯔꯣ ꯇꯨꯝꯗꯦꯗ ꯅꯪꯁꯨ ꯄꯥꯈꯠꯂꯤꯔꯣ ꯑꯩ ꯇꯨꯝꯈ꯭ꯔꯦꯅ ꯑꯩꯗꯤ ꯋꯥꯟꯊꯔꯨꯏꯌꯦ ꯅꯪꯗꯧꯅ ꯄꯥꯈꯠꯂꯤ ꯁꯤꯅ ꯃꯔꯝ ꯑꯃꯅꯤ ꯅꯪꯗꯣ ꯋꯥꯟꯊꯔꯝꯃꯣꯏ ꯈꯪꯉꯤ ꯊꯑꯣꯏꯅ ꯑꯩꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯤꯡꯗꯕ꯭ꯔꯥꯅ ꯈꯜꯂꯤꯅꯤ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯑꯩꯗꯤ ꯍꯪꯕ ꯌꯥꯝ ꯇꯟꯕ ꯃꯤꯅꯤ ꯈꯟꯖꯤꯟꯕꯁꯨ ꯇꯧꯗꯦ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯁꯨꯈꯪ ꯍꯪꯉꯣꯏ ꯍꯥꯟꯅ ꯀꯌꯥꯔꯛ ꯋꯥꯟꯊꯈ꯭ꯔꯒꯦ ꯄꯨꯟꯁꯤꯁꯦ ꯃꯀꯣꯛꯇꯩ ꯍꯧꯕ ꯌꯥꯔꯝꯃꯗꯤ ꯁꯨꯛꯍꯧ ꯍꯧꯍꯜꯂꯣꯏ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯦ ꯁꯤꯗ ꯑꯗꯨꯝ ꯏꯁꯥꯅ ꯌꯥꯅ ꯂꯩꯖꯅꯤ ꯑꯗꯨꯗꯤ ꯍꯪꯒꯠꯄ ꯌꯥꯔꯣꯏ ꯈꯪꯕꯒꯤꯅꯤ ꯂꯥꯜꯂꯦ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯆꯠꯂꯗꯤ ꯑꯋꯥꯕ ꯃꯇꯥꯡꯗꯣ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯗꯨꯗꯣ ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯏ ꯋꯥꯃꯟꯗꯅ ꯂꯨ ꯀꯣꯛꯑꯒ ꯈꯥꯡꯕꯅꯤ ꯉꯁꯥꯏ ꯏꯟꯁꯥꯡ ꯍꯥꯎꯕ꯭ꯔꯥ ꯑꯩꯈꯣꯏꯗ ꯂꯥꯛꯑꯀꯥꯟꯗ ꯅꯪꯅ ꯊꯣꯡꯕ ꯄꯤꯖꯅꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨ ꯗꯦꯜꯂꯤꯗ ꯍꯥꯟꯅ ꯆꯥꯔꯦ ꯑꯔꯣꯏꯕꯁꯤꯅ ꯑꯩꯈꯣꯏꯗ ꯑꯣꯏꯔꯦꯅꯦ ꯍꯣꯏꯗ ꯑꯣꯏꯍꯜꯂꯁꯤ ꯗꯦꯕꯤꯠ ꯍꯣꯏꯗꯤ ꯍꯥꯎꯋꯦ ꯍꯥꯏꯕ꯭ꯔꯣ ꯗꯦꯕꯤꯠꯀꯤ ꯂꯨꯍꯣꯡꯕ ꯃꯊꯪ ꯊꯥꯗꯅꯤꯀꯣ ꯃꯥꯁꯨ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯀꯗꯧꯔꯦ ꯑꯩꯅ ꯍꯪꯕꯅ ꯑꯃ ꯅꯪꯅ ꯈꯨꯝꯕꯅ ꯑꯃ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯈꯨꯝꯃꯤꯁꯤꯗꯤ ꯀꯥꯏꯗ ꯃꯥꯟꯅꯗ꯭ꯔꯒꯦ ꯏꯟꯁꯥꯡ ꯍꯥꯎꯏ ꯍꯥꯎꯇꯦꯒ ꯈꯪꯉꯝꯃꯔꯣꯏ ꯂꯨꯍꯣꯡꯉꯅꯤ ꯍꯥꯏꯕꯒꯤ ꯊꯀꯠꯄꯗ ꯅꯪꯕꯨ ꯑꯉꯥꯡꯔꯣ ꯆꯞ ꯆꯥꯕꯤ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯑꯩꯁꯨ ꯍꯣꯡꯉꯁꯤꯔ ꯈꯪꯗꯦ ꯆꯍꯤꯁꯦ ꯅꯝꯕꯨ ꯄꯨꯕ ꯍꯥꯏꯗꯣ ꯍꯧꯔꯛꯑ ꯃꯥꯜꯂꯦ ꯇꯥꯃꯣꯒꯤ ꯃꯆꯥꯒ ꯑꯩꯒꯤ ꯏꯆꯥꯒ ꯆꯍꯤ ꯌꯥꯝ ꯈꯦꯠꯅꯍꯟꯕ ꯄꯥꯝꯗ꯭ꯔꯦ ꯍꯣꯏ ꯑꯩꯈꯣꯏ ꯆꯦꯅ ꯊꯤꯕꯤꯅꯤ ꯍꯥꯏꯕꯅꯤ ꯈꯨꯔꯥꯏ ꯅꯨꯄꯤ ꯃꯃꯤꯡꯅ ꯃꯣꯛꯁꯃꯤ ꯍꯥꯏꯅꯕ ꯆꯠꯅꯤ ꯍꯥꯏꯕꯅꯤ ꯏꯁ ꯑꯩꯅ ꯂꯧꯗꯣꯏ ꯅꯨꯄꯤꯗꯣ ꯃꯈꯣꯏꯅ ꯊꯤꯗꯣꯏꯕ ꯍꯥꯏꯅꯕ ꯆꯠꯇꯣꯏꯕ ꯐꯅ ꯑꯗꯨꯝ ꯇꯥꯟꯖꯔꯦ ꯄꯥꯝꯖꯕ ꯍꯥꯏꯗꯨ ꯊꯣꯛꯑꯦ ꯃꯁꯤꯗꯤ ꯍꯣꯏ ꯕꯥꯔꯇꯣꯟ ꯇꯧꯔꯛꯑꯣ ꯅꯪꯅ ꯍꯥꯟꯅ ꯇꯧꯔꯛꯀꯗꯕꯅꯤ ꯑꯩꯗꯤ ꯍꯣꯡꯉꯔꯣꯏ ꯄꯨꯟꯁꯤꯒꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯊꯕꯛ ꯅꯣꯝꯕ ꯂꯥꯛꯀꯦ ꯑꯩꯗꯤ ꯅꯪꯅ ꯀꯩꯅꯥ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯊꯕꯛ ꯅꯣꯝꯕ ꯂꯥꯛꯀꯦꯕ ꯑꯗꯨꯁꯨ ꯌꯥꯏ ꯂꯨꯍꯣꯡꯕ ꯅꯨꯃꯤꯗꯥꯡꯗ ꯏꯇꯩꯃꯅ ꯀꯥꯗ ꯆꯥꯏꯕ ꯃꯌꯥꯝ ꯂꯣꯏꯁꯤꯟꯈꯤꯕ ꯑꯩ ꯀꯥꯎꯗ꯭ꯔꯦ ꯋꯥꯁꯦ ꯁꯨꯝ ꯊꯩꯗꯣꯛ ꯂꯩꯔꯦ ꯅꯪ ꯋꯥꯈꯜꯅꯅꯤ ꯑꯩꯗꯤ ꯊꯩꯗꯣꯛꯇꯦ ꯆꯨꯝꯗ꯭ꯔꯤꯡꯅꯤ ꯂꯥꯛꯏꯁꯦ ꯊꯥꯖꯗ꯭ꯔꯒ ꯃꯊꯛꯀꯤ SMS ꯃꯌꯥꯝꯗꯣ ꯄꯥꯎ ꯆꯦꯅ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯕꯒ ꯑꯗꯨꯝ ꯀꯛꯑꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯍꯥꯏꯔꯒꯦ ꯑꯩꯅ ꯅꯪ ꯆꯦꯜꯂꯦ ꯈꯜꯂꯣ ꯑꯍꯜꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯑꯅꯤ ꯑꯗꯨꯁꯨ ꯍꯥꯏꯅꯕ ꯆꯠꯄꯒꯤ ꯃꯔꯝ ꯑꯃꯅꯤ ꯅꯨꯄꯤ ꯅꯨꯄꯥ ꯂꯨꯍꯣꯡꯕꯁꯦ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯕꯥꯔꯇꯣꯟ ꯂꯥꯛꯄꯅꯤ ꯅꯪꯅ ꯕꯥꯔꯇꯣꯟ ꯂꯥꯛꯇꯅ ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯁꯤꯜꯂꯗꯤ ꯌꯥꯝ ꯂꯥꯛꯆꯅꯤꯡꯕ ꯇꯥꯔꯣꯏꯗ꯭ꯔꯣ ꯍꯩꯃꯥ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡꯁꯦ ꯑꯗꯨꯝ ꯊꯕꯛ ꯅꯣꯝꯗꯧ ꯂꯩꯔꯦ ꯁꯤ ꯃꯌꯥꯝꯁꯦ
ꯋꯥꯔꯤꯁꯦ ꯁꯝꯅꯗꯦ ꯍꯥꯏꯒꯦꯔꯣ? ꯁꯝꯅꯗꯦ ꯑꯝꯇ. ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯒ ꯂꯩꯅꯤ. ꯑꯩꯅ ꯆꯥꯔꯝꯕꯒꯤ ꯄ꯭ꯂꯦꯠꯇꯣ ꯅꯪꯅ ꯑꯃꯨꯛ ꯆꯥꯗꯣꯏꯅꯤ. ꯄ꯭ꯂꯦꯠꯔꯣ ꯄꯨꯈꯝꯔꯣ? ꯍꯤꯍꯤ. ꯋꯥꯔꯤꯁꯦ ꯑꯁꯨꯛ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯅꯪꯅ ꯀꯃꯥꯏꯅ ꯇꯥꯗꯦ ꯍꯥꯏꯅꯣꯕ? ꯑꯩ ꯌꯥꯝ ꯉꯛꯑꯦ. ꯌꯥꯔꯦ, ꯋꯥ ꯍꯥꯏꯐꯝ ꯂꯩꯇ꯭ꯔꯦ. ꯃꯅꯤꯡ ꯃꯃꯥꯡ ꯂꯣꯏ ꯀꯛꯑꯦ. ꯑꯗꯨ ꯂꯥꯛꯄꯗꯣ ꯌꯥꯝ ꯅꯣꯏꯈꯠꯂꯝꯃꯦ. ꯃꯥꯁꯨꯅꯦ ꯃꯆꯥꯅꯨꯄꯤ ꯆꯥꯎꯔꯕꯅꯤ. ꯑꯩꯗꯤ ꯏꯀꯥꯏꯕꯅ. ꯏꯕꯥꯅꯤꯁꯦ ꯃꯔꯤ ꯃꯇꯥꯅꯤ. ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯃꯔꯤ ꯑꯃꯗꯤ ꯂꯩ. ꯑꯗꯣ ꯃꯇꯥ ꯑꯃꯒꯤ ꯃꯔꯤꯅꯦ ꯍꯥꯏꯔꯣ? ꯍꯣꯏꯗ, ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨꯗꯣ. ꯑꯗꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ. ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯕ? ꯃꯔꯤ ꯃꯇꯥꯅꯦ ꯍꯥꯏꯕ ꯃꯔꯤꯁꯦ ꯃꯇꯥ ꯑꯃꯅꯦ ꯍꯥꯏꯕ. ꯐꯣꯟ ꯕꯦꯂꯦꯟꯁ ꯂꯣꯏꯗꯣꯔꯦ. ꯑꯍꯤꯡꯁꯤꯗ ꯀꯣꯜ ꯇꯧꯔꯛꯑꯣ ꯍꯥꯏꯔꯣ? ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ? ꯑꯌꯥꯎꯕ ꯈꯔꯗꯣ ꯑꯗꯨꯝ ꯂꯣꯏꯁꯜꯂꯣ. ꯂꯣꯏꯔꯝꯗꯥꯏꯗ ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯝꯃꯨ. ꯅꯪꯒꯤ ꯃꯔꯩꯁꯤꯗꯤꯕ. ꯁꯤꯒꯨꯝꯕ ꯑꯇꯦꯟꯕ SMS ꯃꯌꯥꯝꯁꯤꯅ ꯕꯦꯂꯦꯟꯁ ꯂꯣꯏꯒꯗꯣꯏꯅꯤ. ꯈꯔ ꯁꯥꯡꯅ ꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯌꯥꯔꯝꯗꯣꯏ ꯃꯥꯟꯗꯦꯅꯦ. ꯅꯠꯇ꯭ꯔꯒ ꯈꯨꯕꯤꯗꯨ ꯅꯥꯕ꯭ꯔꯣ? ꯑꯦꯛꯁ꯭ꯔꯦ ꯂꯧꯁꯤꯔꯣ? ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯦ. ꯂꯥꯜꯂꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦ. ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ. ꯇꯣ, ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯕꯥꯅꯤ ꯂꯥꯞꯅꯔꯁꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯗꯤ ꯍꯧꯖꯤꯛ ꯃꯃꯜ ꯂꯩꯔꯤꯁꯦ ꯑꯁꯤ ꯌꯧꯅ ꯂꯩꯔꯝꯃꯣꯏꯀꯣ. ꯍꯥꯏꯗꯤ ꯑꯁꯣꯛꯄꯗꯣ ꯅꯥꯏꯗꯤ ꯈꯪꯉꯁꯨ ꯈꯖꯤꯛꯀ ꯊꯦꯡꯅꯤꯡꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯇꯧꯒꯜꯂꯤ. ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯇꯣꯏꯅꯦ. ꯇꯨꯝꯅꯕ ꯇꯧꯔꯣ. ꯇꯨꯝꯗ꯭ꯔꯗꯤ ꯅꯀꯣꯛ ꯂꯨꯝꯅꯤ. ꯄꯥꯏꯕꯤꯅꯕ ꯅꯪ ꯂꯩꯔꯤꯕꯨ ꯀꯩꯒꯤ ꯋꯥꯖꯔꯨꯅꯤ? ꯑꯩ ꯕꯦꯂꯦꯟꯁ ꯂꯣꯏꯔꯤꯁꯤꯅ. ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯃꯣꯔꯅꯤꯡ. ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯇꯨꯝꯃꯣꯀꯣ. ꯍꯌꯦꯡꯗꯤ ꯆꯥ ꯀꯞ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯄꯗꯣ ꯄꯥꯝꯃꯤꯀꯣ. ꯍꯥꯟꯅꯒꯤ ꯀꯥꯗꯣ ꯑꯗꯨꯝ ꯑꯣꯏꯔꯤ. ꯏꯍꯦ, ꯉꯁꯥꯏꯗ ꯆꯪꯉꯝꯃꯤꯀꯣ. ꯁꯨꯝ ꯀꯥꯎꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ. ꯒꯨꯗ ꯅꯥꯏꯠ ꯌꯥꯔꯣꯏꯕꯤ. ꯒꯨꯗ ꯃꯣꯔꯅꯤꯡ. ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ. ꯑꯩ ꯎꯖꯔꯣ. ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯤꯀꯨꯞ ꯐꯥꯗꯦ ꯇꯨꯝꯊꯈꯤꯕ. ꯋꯥꯔ ꯃꯥꯜꯂꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯌꯥꯝ ꯇꯤꯟꯕ ꯍꯧꯔꯦ. ꯔꯥꯁꯇ꯭ꯔꯤꯅ, ꯇꯥꯃꯣ, ꯐꯣꯟꯗꯨ ꯌꯨꯝꯗ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ. ꯏꯃꯥꯅ ꯂꯥꯛꯄꯗ ꯑꯩꯅ ꯅꯍꯥꯟ ꯀꯥꯎꯔꯝꯕ ꯈꯥꯎꯗꯣ ꯄꯨꯔꯛꯅꯕ ꯑꯃꯨꯛꯇ ꯍꯥꯏꯕꯤꯈꯣꯕ. ꯅꯪ ꯇꯧꯕꯗꯤ ꯀꯩꯗꯧꯕ? ꯇꯧꯕꯨꯗꯤ ꯇꯧꯒꯦꯅꯦ. ꯕꯦꯂꯦꯟꯁ ꯌꯥꯎꯔꯝꯗ꯭ꯔꯦ. ꯀꯛꯈ꯭ꯔ ꯃꯥꯜꯂꯦ. ꯑꯦꯌꯔꯇꯦꯜꯒꯤ ꯍꯧꯅꯕꯤ. ꯒ꯭ꯌꯥꯟ ꯇꯥꯗꯅ ꯀꯛꯄꯁꯦ ꯑꯗꯨꯝ ꯇꯧꯏ. ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯏꯗꯅ ꯁꯨꯝ ꯀꯛꯑꯗꯤ. ꯇꯧꯔꯔꯣꯏꯗ. ꯀꯅꯥꯅꯣ ꯁꯦꯞ ꯇꯧꯗꯕ ꯅꯝꯕꯔ ꯑꯃꯁꯨ ꯌꯥꯔꯣꯏꯕꯤ ꯍꯥꯏꯅ SMS ꯊꯥꯔꯛꯑꯝꯃꯤ. ꯁꯣꯏꯅꯕ ꯑꯣꯏꯔꯝꯅꯤꯗ ꯅꯪꯒꯤꯗꯣ. ꯃꯝꯇꯥꯅ, ꯍꯥ, ꯌꯥꯔꯣꯏꯕꯤ ꯍꯥꯏꯕ? ꯑꯧ ꯃꯃꯥ. ꯑꯣ, ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ. ꯃꯥꯜꯂꯦꯕ. ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯂꯥꯛꯄꯅꯤ. ꯁꯦ, ꯅꯪ ꯑꯗꯨꯝ ꯇꯧꯔꯣ. ꯃꯄꯥꯟꯗ ꯑꯔꯥꯡꯐꯝꯅ ꯑꯩ ꯑꯃꯨꯛ ꯀꯧꯔꯛꯑꯅꯤ. ꯆꯥꯁꯦ ꯊꯛꯈꯣꯗꯅ ꯑꯆꯧꯕ. ꯌꯥꯔꯅꯤ ꯃꯃꯥ. ꯕꯦꯝꯃꯥ, ꯅꯅꯥꯎ ꯅꯨꯄꯤꯗꯤ? ꯇꯨꯝꯍꯧꯕꯅꯦ. ꯑꯍꯤꯡ ꯅꯤꯡꯊꯤꯅ ꯇꯨꯝꯗꯦꯅ. ꯍꯧꯖꯤꯛꯄꯨꯗꯤ ꯍꯧꯒꯠꯂꯝꯕꯁꯨ ꯌꯥꯔꯦ. ꯑꯩꯁꯨ ꯀꯥꯔꯨꯗ꯭ꯔꯤ. ꯍꯣꯏ, ꯇꯨꯝꯖꯁꯅꯨ. ꯇꯨꯝꯃꯝꯃꯔꯣꯏꯅꯦ ꯑꯉꯥꯡꯗꯣ.